leigani koiba langba paamgani maru mapangsingi marakta mina yamna pamnaba misak ama haibadu nangna oigani THAOMEI STUDIO lanthokjari pokpa thagi matungina nangonda chenba lamchat sajat amadi magunsing nangonda chengadaba lamchat sajat amadi magunsi nangna hojik fawda thengnarakliba thawdok wathok nangga loinaraba miyoising amadi nangi akoibagi makha yamna pongani adubu nangna pokpada leiba ritu amadi matamna nangonda achouba chaitheng amadi piri nangi pokpa thana piriba lamchat sajat wakalonsi nangi nungda punsi chupa yauduna leigani pakna hongba ngamoi English ki pokpa thagi matungina nangonda kari kari magun yauri haibadu khangminasi January thada pokpa miyoi singsi wa yamna nganganba miyoi singni pi ingai di haiba kaya ingande mathongna adi yamna lei charoklagadi masagi pandam leijai honaba kanba mini nangsi January thada poklagadi wa yamna ngangangani maru mapang yamna leigani mi mong matong yengba mingondagi tamma kalli nangna akhangbadu mingonda taksu yamna kalli mi masaksu munna khangi tauna phaba oibana yam thuna thamoi soklagasu awabadagi hangatpa thugani karigomba kanda oidaba nganglagasu namthakti khak tawroi February thada pokpa miyoisingdi anau anauba wakal khanba ngamba nungaiba wakal chagat kanba miyoisingni nangsi February thada pokagadi yamna singba la yekba pochai saba pamjaba mini nasana nasawu masak munna khangjai matam manghaningdaba matamgi magun khangba mini nungsi nungorgi wakalda tawba pami mingondadi kaya haidokande karigumba kandasu thamoi nokthok'i aduga nangi wangangna mibu sumatpa ngammi migi awaba tarakpada mateng panggalli March thada pokpa miyoisingdi mini yamna pamnaba mawong matong fajaba miyoisingni nangsi March thada pokagadi budi loksing yamna leigani thaujal haigani adubu ikai tigangani nangi maru mapang chauna leigani koiba langba paamgani maru mapangsingi marakta mina yamna pamnaba misak ama haibadu nangna oigani nangsi wa khara ngangangani adugo tawgi khankiba thabaktu soidana tawgalli mibu thajai nangbusu mina thajagani adubu thajaba mangalakpa midadi amuk hana thajaba thamde April thada pokpa miyosingdi mibu sumatkadaba luna tawgadaba miyoisingni nangsi April thada pokpa oirgadi nasa king lawgani khoirangani tabak tawgada hathu tawgani aki khang leiroi thawna leigani agi tawgangani mibu thagatnabata honabana nang yawba thabaktu mayamna yawningani mausagi pajaba mafamsingda koiba pami thabak tawbada soidanaba honai adubu namfuda thabak tawhanbadi yade May thada pokpa miyoisingsi mibu nungsiba haiba nungsiganba miyoisingni nangsi May thada pokagadi logic yamna wangba adugo budi loksing yamna thawba miyoini nangsi ayuk nungthilda wakal makal khangani adugo tummada nungaiba mangangani dress mawong tab khanba haigani awaba tarba miyoisingi mateng pangani migi pungning thogatpiba kangani mayamna nangbu masak khangbigani nangi pungningi wa mingonda kaya haidokande matam ayambada asin arang haigani chayenaba kaya waroisin porakpa ngamgani June thada pokpa miyoisingdi tabak tawbada mawong tana tawba pama miyoisingni nangsi June thada pokpa oirgadi wa ngangba yamna haigani nangi wahaina mibu pukning nungsiyanba haigani thamoi yamna nawgani nangga loinaba miyoisingdagi nangna ngamna chatgani nangna ngangba wahising mina lumna lawgani mi loinamak chap manaba miyengda yengani mi kudingna nangba nungsibigani lalakpa mibudi ngakpigani adubu kawbudi ngamgande matam manghanba panggande chak insang thongba haigalli July thada pokpa miyoisingsi yamna haitoi singthoiba langthokpa pamba mi ayambana pangganba miyoisingni karigumba nangsi July thada poklagadi mi loinabada yamna haisingna loinagani mina nangbu pamhanba haigani marup mapangsingnasu nangga loinaningani mina nangi aningbadu laina khangba ngamgande thabak tawningba numita hek tawi tawningdaba numitana hek tokthokani nangbu nungsidaba mibudi nangna laina maithiba piba ngamgani August thada pokpa miyoisingdi anauba wakal leiba luchingba amagi magun loinaraga poklaklaba miyoisingni nangsi August thada pokpa oirgadi nangsi phagi yamna tawganba nangi phagina mibu nungaihanba haiba mitani wa ngangangani migi matengsu yamna panggangani tawru thabakta masagi tawkum khallaga tawgani oidaba ngangbu pamde nathanta leiba pamgani nangi luchingbagi magunduna nangi thabak amadi nangi punsibu mai paknaba honagani asawbabudi fathaba ngamgande
September thada pokpa miyoisingdi achumba philip lawba haiba miyoisingni nangsi September thada pokpa oiragadi tabak tawbada maong tana tawbu pamjaba akupa masak amata fo maong tana tawdrigi penjadaba miyoini asa wangani nangi loinaraba miyoisingbusu maong tana tawrakani haina thajaba thamgani adu mina aramba tawba thengnaragadi thina ngangangani anaw anawba mahi tamba khangba thugani nangna tawba thabak khuding nangga loinaraba miyoisingni yagani daw yagangani suba nomba kangani October thada pokpa miyoisingdi thawai yawganba yamna lawsing leiba maning makha tamba miyoisingni nangsi October thada poklagadi kanaba lawba haiba fattaba maraktigi afaba magun thiba haigani nangna chalo mafam khudingda nungaiba mafam oigani maru mapang semgatpa thugani gyan yamna tagni tunggi lambi sana uba ngamgani nungsinaba mari semgatpa kuina changani nangbu nungsinakrabadi hongkande nangbu nungsiba yamgani paisa tanbagi wakal khangangani adubu honaba kandrabadi paisa pakna paigandi November thada pokpa misingdi marik chumna thabak tawba miyoisingni nangsi November thada pokpa oiragadi thabaktagi mai laithokande nasana tanda pungning thawgatjagani honaba kangani thabak pumba nasana tawjadrigai penjaroi migi mating lawningoi mini mating panglabsu lawroi iram khudingda chang manana thamba ngamgani thamoi naugani sauraklagadi nangna ngamdaba thabak lairoi anawba mafam chaningani paisa tungjanba kangani December thada pokpa miyoisingdi fajaba maong matau chenba miyoisingni nangsi December thada poklagadi nasa king lawgani langthokpa pamgani nangonda ayet apan lairoi lairagasu madugi mayokta nangna thengnagani maru mapang yamna laigani mayamna nangi khanbiraga penjagani thamoi naugani mibu laina thajagani nasada chawthokjaba faujagani thabak tawbada khoijangna tawgani nangi pokpa thana karino aduga lamchat chaja singsi nanga kayam sanabage haibadu comment section da thambiramu loina na channel sida ahanba oiragadi subscribe tawba kawiganu